ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯃꯥꯊꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 9,000 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250. ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,500ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ. ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ. ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ. 8729844108. ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ, 8729844108. ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ. ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯏꯉꯦꯟꯒꯤ ꯀꯨꯟꯃꯥꯊꯣꯏꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯥꯟꯅꯒꯨꯝ ꯗꯥꯎ ꯀꯌꯥ ꯂꯩꯈꯤꯔꯣꯏ. ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯍꯦꯜꯂꯤ, ꯑꯗꯨꯕꯨ ꯍꯌꯦꯡꯗꯒꯤꯗꯤ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯒꯅꯤ. ꯑꯐꯕ ꯃꯤꯡꯆꯠꯇꯤ ꯐꯪꯒꯅꯤ. ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯍꯩꯒꯅꯤ. ꯉꯥꯡꯊꯣꯛꯄꯗ ꯔꯥꯁꯤ ꯌꯥꯎꯒꯅꯤ. ꯃꯔꯨꯞ ꯊꯥꯖꯕꯗꯤ ꯂꯨꯒꯅꯤ. ꯌꯦꯠꯅꯕ ꯌꯥꯕꯗ ꯌꯥꯎꯔꯨꯒꯅꯨ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ. ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨꯗꯤ ꯑꯉꯥꯡꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯃꯗꯤ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ パꯈꯪꯒꯤ ꯑꯣꯏꯅꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯃꯥꯊꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯑꯗꯣꯝꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤ. ꯂꯟ ꯊꯨꯝ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ. ꯃꯤꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯇꯤꯟꯅꯕ ꯐꯪꯒꯅꯤ. ꯊꯕꯛꯁꯤꯡꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯌꯥꯟꯒꯅꯤ. ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯅ ꯁꯦꯟ ꯊꯨꯝ ꯇꯥꯟꯁꯤꯟꯒꯅꯤ. ꯌꯦꯛꯅꯕ ꯂꯩꯔꯕꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯔꯣꯟꯕ ꯉꯥꯡꯗꯅ ꯑꯐꯕ ꯊꯕꯛ ꯄꯥꯡꯅꯕ ꯍꯣꯠꯅꯧ. ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ. ꯑꯃꯨꯛꯀ ꯍꯟꯅ ꯄꯛꯅꯕ ꯃꯆꯨ ꯈꯪꯍꯟꯖꯔꯤ. ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯃꯥꯊꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯃꯇꯝ ꯑꯣꯏꯔꯤ. ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ. ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯃꯤ ꯌꯥꯝꯅ ꯂꯩꯒꯅꯤ. ꯄꯨꯛꯅꯤꯡ ꯄꯦꯟꯖꯕ ꯐꯪꯒꯅꯤ. ꯉꯁꯤꯁꯨ ꯃꯤꯄꯥꯏꯕ ꯀꯣꯛꯆꯗꯨꯅ ꯑꯐꯕ ꯊꯕꯛꯇ ꯅꯆꯥꯛ ꯅꯔꯟ ꯊꯥꯗꯕ ꯌꯥꯒꯅꯤ. ꯅꯛꯅꯕꯅ ꯏꯟꯁꯤꯟꯕ ꯂꯧꯔꯕꯗꯤ ꯅꯔꯟ ꯃꯌꯦꯡ ꯇꯥꯒꯅꯤ. ꯂꯥꯏꯊꯣꯛꯀꯅꯨ. ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ. ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨ ꯃꯤꯊꯨꯟꯒꯤ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ. ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯑꯃꯗꯤ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯑꯗꯨꯒ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯃꯗꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯀꯔꯀ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯃꯥꯊꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯗꯥꯎ ꯀꯌꯥ ꯂꯩꯈꯤꯔꯣꯏ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯨꯅꯨ. ꯑꯐꯕ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯍꯌꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯤꯕ ꯌꯥꯔꯦ. ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯒꯅꯤ ꯈꯟꯒꯅꯨ. ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯔꯕꯗꯤ ꯅꯈꯥ ꯊꯥꯕꯅ ꯐꯥꯎꯕ ꯎꯁꯤꯠꯂꯣꯏ. ꯑꯔꯪ ꯑꯔꯥꯛ ꯐꯪꯖꯧ ꯍꯥꯏꯕꯗꯤ ꯂꯩ. ꯇꯥꯟꯖꯥ ꯂꯧꯍꯧ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯃꯗꯤ ꯂꯨꯄꯥ ꯃꯆꯨ ꯄꯛꯅꯩ. ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯕꯤꯌꯨ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ. ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ. ꯍꯤꯒꯣꯛ ꯃꯆꯨ ꯑꯃꯗꯤ ꯂꯨꯄꯥ ꯃꯆꯨ ꯄꯛꯅꯩ. ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ.
ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯕꯤꯌꯨ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯁꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 21ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯏꯕꯛ kaya ꯂꯩꯇꯕ ꯃꯇꯝ ꯑꯣꯏ ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤ ꯄꯨꯛꯅꯤꯡ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯇꯝꯅꯤ ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ ꯋꯥꯒꯅꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕ ꯐꯩ ꯌꯦꯠꯅꯕ ꯌꯥꯎꯔꯨꯔꯕꯗꯤ ꯑꯉꯝꯕꯅ ꯇꯥꯊꯤꯕꯤꯒꯅꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯤꯖꯤꯟꯕ ꯇꯟꯒꯅꯨ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯤꯋꯥ ꯂꯧꯗ꯭ꯔꯕꯗꯤ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯁꯅꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯃꯤꯋꯥ ꯂꯧꯗꯕ ꯐꯒꯅꯤ ꯑꯗꯨꯒ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 21ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯁꯨ ꯗꯥꯎ ꯌꯥꯒꯅꯤ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕ ꯂꯟ ꯊꯨꯝ ꯐꯪꯕ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯆꯥꯎꯖꯕ ꯅꯨꯃꯤꯠꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯂꯟꯁꯨ ꯆꯪꯕ ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯖꯒꯅꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯩ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ ꯏꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯁꯅꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤꯗꯤ ꯅꯤꯡꯖꯕ ꯊꯨꯡꯖꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯥꯡꯕ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 21ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡꯇꯅ ꯊꯟꯕ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏꯕꯛ ꯐꯩ ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ ꯋꯥꯅꯣꯝ ꯊꯧꯂꯣꯡ ꯀꯥꯟꯅꯒꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯌꯥꯏꯐꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯂꯩ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯐꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯥꯡꯕ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯉꯁꯤ ꯏꯉꯦꯟꯒꯤ 21ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯑꯅꯥ ꯑꯌꯦꯛꯅ ꯌꯦꯠꯄ ꯃꯈꯜ ꯀꯌꯥꯒꯤ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯌꯥꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯒꯗꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤ ꯄꯨꯟꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯨ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯑꯔꯪ ꯑꯔꯥꯛ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯁꯦꯟ ꯊꯨꯝ ꯐꯪꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠꯅꯤ ꯑꯀꯜ ꯑꯊꯧꯒꯤ ꯊꯕꯛꯇꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯍꯩꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯁꯤꯅꯤ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯏ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯍꯩꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯁꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤꯉꯁꯤꯒꯤ ꯏꯉꯦꯟꯒꯤ 21ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 4 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯨꯝꯕꯅꯤ ꯗꯥꯎ ꯀꯌꯥ ꯂꯩꯈꯤꯔꯣꯏ ꯊꯕꯛ ꯑꯌꯥꯝꯕ ꯃꯍꯩ ꯂꯩꯔꯣꯏ ꯃꯇꯝ ꯃꯥꯡꯕꯅ ꯍꯦꯟꯕ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯐꯥꯎꯕ ꯃꯇꯝꯅꯤ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯆꯠꯆꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩ ꯑꯣꯏꯒꯅꯤ ꯑꯔꯥꯞꯄꯒ ꯃꯇꯦꯡ ꯂꯧꯅꯕ ꯌꯥꯒꯅꯤ ꯑꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯗꯤ ꯃꯔꯤ ꯐꯒꯠꯂꯛꯇꯕ ꯌꯥꯏ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯑꯃꯨꯛꯀ ꯍꯟꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯝꯂꯥ ꯃꯆꯨꯁꯤ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 21ꯅꯤ ꯄꯥꯟꯕ
August tang mari lebaupa numiki makarasi phone khangminarasi daw yamna yagani thabak khuding mahi yanba pungning wakhan nungaiba oijaba kanabani henba imung manung motinaba oi nasana nagi lamda wakhan nungairakpa pallamba thabak yangsinba kusau thaba mangloidaba numini anam tanbadi mangani pangnaba masuna mangra masu aduga pangnaba maikei na makha maikei pangnei leisa pakhangi oina ningjaba thungani thawni polam lei sini angangba makarasigi oina ngasigi pangnaba masu amuka hana khanganjari ngasi makarasigi oina pangnaba masu se manga masu pangnei aduga pangnaba maikei na makha maikei pangnei leisa pakhangi oina ningjaba thungani thawni polamna lei sini angangba mathangda kumbarasi ngasi ingengi kumathoini pamba August tang mari lebaupa numiki kumbarasigi phone khangminarasi thabak amata mapung phana pangthokpa ngamloi aye apan khudong chadaba kayana yomduna lei hayengdagi adongi daw lakani ngang sakpa haidrabadi sokani phinglagana nungsa thiba nangba yai hoi phabasu hoya phabasu kok yaudaba tagani tungi khalaga wa ngangu pagnaba masuna higong masu aduga pagnaba maikei na makha maikei ni lesa pakhangi oina ningjaba thungani thawni polam lei angoba madi cheng amuka hana kumbarasigi ngasigi pagnaba masu amadi pagnaba maikei khanganjari pagnaba masu na higong masu ni aduga pagnaba maikei na makha maikei ni lesa pakhangi oina ningjaba thungani thawni polam lei angoba madi cheng mathangda ngasi ingengi kunga mathoini pamba August tang mari lebaupa numiki minarasigi phone khangminarasi tauge khanba maru oiba sing ngasi phawuda tahoro mai pakpa nungaiba phangba matam oiri hayengdagidi daw hantaragani harawa misang hingatpa laksing chawat mingchat phangjaba phaba maphamsu kanba ngama numini naknabanadi waroi warawi laithokanu paknaba masu na maikhe masu aduga paknaba maikei na makha maikei ni leisa pakhangi oina ningba mapa chagani thawni polam laihiko ngasigi oina minarasigi pagnaba masu amadi pagnaba maikei amu hana khanganjari pagnaba masu na maikhe masu aduga pagnaba maikei na makha maikei ni leisa pakhangi oina ningba mapa chagani aduga thawni polamna laihiko pijariba masu sing asi sada set imbada natraga lumal oina sijinabada kanaba phangwigani amadi hairiba maikei sing asi ngasigi oina chathok chachin tawbada khudong chaba oijaba oithak phangani ngasi ingengi kumanthoi pamba August tang mari lebaupa numiki ngasigi oiba rasi 12 aphapata paknaba masu amadi paknaba maikei khanganjaba matang sida loisinjare loisinlakpada miyambu tabiriba punamapu amuka hana kongna khongjari